ꯊꯥꯕ ꯆꯠꯂꯤꯁꯦ ꯃꯍꯨꯠ ꯁꯤꯟꯅꯕ ꯄꯦꯄꯔꯗꯣ ꯄꯨꯊꯣꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯐꯅꯦꯛꯇ ꯌꯣꯝ ꯇꯥꯕ꯭ꯔꯥ ꯂꯩꯅꯦꯕ ꯁꯤ ꯀꯩꯗꯧꯔꯕ ꯑꯗꯣ ꯄꯣꯠ ꯍꯥꯞꯇꯣꯏꯅꯣ ꯁꯤ ꯀꯃꯥꯏꯅ ꯄꯨꯔ ꯌꯨꯝ ꯆꯠꯇꯣꯏꯅꯣ ꯁꯤꯗꯤ ꯈꯥꯎꯝꯗ ꯂꯩ ꯁꯤ ꯍꯥꯏꯔꯤꯕ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯆꯦꯟꯅ ꯁꯥꯕ ꯐꯤꯅ ꯁꯥꯕ ꯖꯨꯠꯅ ꯁꯥꯕ ꯑꯗꯨꯒꯨꯝꯂꯕ ꯈꯥꯎꯁꯤꯡ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦ ꯃꯍꯨꯠ ꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯣꯠꯅꯔꯤ ꯍꯥꯟꯅ ꯄꯦꯅꯥꯜꯇꯤ ꯄꯤꯕꯒꯤ ꯊꯕꯛꯇꯨꯕꯨꯗꯤ ꯅꯠꯇꯦ ꯑꯦꯋꯥꯔꯅꯦꯁ ꯍꯥꯟꯅ ꯄꯤꯕꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯍꯥꯟꯅ ꯇꯥꯃꯤꯟꯅꯖꯦ ꯍꯥꯏꯕ ꯄꯥꯟꯗꯝꯗꯨꯗ ꯑꯗꯨꯅ ꯍꯤꯡꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯄꯤꯕꯨꯗꯤ ꯄꯤꯔꯝꯃꯦ ꯑꯗꯣ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯏꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯒꯤ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛꯇꯨꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯌꯣꯟꯕ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜꯁꯤꯡ ꯑꯁꯤꯗꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯩꯅꯍꯧꯕꯅꯤ ꯀꯦꯖꯤ ꯑꯃꯒꯤ 5ꯒꯤ 3ꯒꯤ ꯑꯆꯧꯕꯁꯨ ꯑꯗꯨꯝ ꯌꯣꯟꯕ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯗ꯭ꯔꯕꯅꯤ나 ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯄꯤꯔꯝꯃꯤꯕ ꯆꯦꯅ ꯁꯥꯕ ꯐꯤꯅ ꯁꯥꯕ ꯖꯨꯠꯅ ꯁꯥꯕ ꯑꯗꯨꯒꯨꯝꯂꯕ ꯈꯥꯎꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒꯦ ꯑꯗꯨꯕꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯖꯤꯛꯁꯦ ꯐꯪꯗꯕ ꯃꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯐꯥꯎꯕ ꯌꯣꯟꯕꯁꯨ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯃꯗꯨ ꯀꯗꯥꯏꯗꯒꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯌꯣꯟꯕ ꯂꯥꯛꯑꯦꯅ ꯈꯜꯂꯣ ꯃꯗꯨ ꯀꯦꯖꯤ ꯑꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯕꯨꯗꯤ ꯐꯔꯦ ꯑꯗꯨꯒ ꯑꯆꯧꯕꯁꯤꯒꯤꯗꯤ ꯀꯗꯥꯏꯗ ꯍꯥꯞꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯌꯣꯜꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯪꯉꯦ ꯑꯗꯨꯒ ꯂꯩꯕ ꯂꯥꯛꯏꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯪꯉꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯐꯤꯕꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯆꯧꯕꯗꯣ ꯌꯥꯎꯗꯕꯅꯤꯅ ꯐꯅꯦꯛꯇ ꯌꯣꯝ ꯇꯥꯕꯅꯦꯕ ꯁꯤ ꯇꯪꯂꯕ ꯁꯦ ꯏꯔꯥꯕ ꯅꯠꯇ꯭ꯔꯣ ꯆꯥꯝꯃꯅꯦ ꯑꯗꯨ ꯆꯥꯝꯃ ꯆꯟꯕꯅꯦ ꯆꯦꯔꯪꯗꯣ ꯃꯣꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ 하여 놈이마 그래서 가이드 ꯑꯗꯨꯕꯨꯔꯣ ꯆꯦꯔꯪ ꯊꯥꯕ ꯆꯠꯂꯤꯁꯦ ꯃꯍꯨꯠ ꯁꯤꯟꯅꯕ ꯄꯦꯄꯔꯗꯣ ꯄꯨꯊꯣꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯐꯅꯦꯛꯇ ꯌꯣꯝ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯑꯣꯏꯗꯣꯏꯅꯦꯕ ꯃꯍꯨꯠꯇꯨ ꯄꯨꯊꯣꯔꯛꯑꯒ ꯃꯣꯏꯅ ꯐꯥꯕ ꯂꯥꯛꯑꯗꯤ ꯐꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯑꯋꯥꯕ ꯑꯣꯏꯅꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯇꯣ ꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯔꯝꯅꯦꯕ ꯁꯤ ꯁꯨꯃꯥꯏꯅ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯑꯗꯣ ꯁꯤ ꯆꯟꯗꯣꯔꯤꯕ꯭ꯔꯥꯕ ꯐꯅꯦꯛꯇ ꯌꯣꯝꯗꯣꯔꯤꯕ꯭ꯔꯥꯕ ꯁꯤꯒꯤ ꯆꯔꯪꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗꯤ ꯍꯥꯏꯗꯣꯛꯑꯒ ꯊꯝꯕ ꯌꯥꯗꯦꯕ ꯍꯥꯏꯗꯣꯛꯑꯒ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯁꯨꯝꯕꯒꯤ ꯑꯃꯗꯤ ꯁꯤꯁꯨ ꯐꯔꯦ ꯍꯥꯏꯔꯒꯗꯤ ꯁꯨꯝꯕꯒꯤ ꯃꯍꯨꯠꯇꯤ ꯀꯔꯤꯅ ꯁꯤꯜꯂꯛꯇꯣꯏꯅꯣ ꯑꯗꯨꯗꯤ ꯁꯨꯝꯕꯒꯤ ꯃꯍꯨꯠꯇ ꯁꯤꯟꯕꯤꯔꯛꯑꯀꯥꯟꯗ ꯐꯥꯕꯤꯌꯣꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯁꯤꯗꯤ ꯄꯣꯠ ꯌꯣꯟꯕ ꯀꯕꯣꯛꯁꯤꯗ ꯍꯌꯤꯡ ꯇꯣꯡꯕ ꯌꯥꯗꯦ ꯁꯤꯅꯤꯅꯤꯅ ꯍꯌꯤꯡ ꯇꯣꯡꯉꯒꯗꯤ ꯂꯥꯏꯅꯥ ꯖꯥꯠ-ꯖꯥꯠ ꯑꯇꯣꯞꯄ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯟꯅ ꯍꯧꯖꯤꯛ ꯊꯤꯡꯉꯤꯗꯨꯗꯤ ꯌꯣꯟꯕ ꯑꯗꯨꯝ ꯂꯥꯛꯏꯗꯅ ꯑꯗꯨꯗꯤ ꯌꯣꯟꯕ ꯂꯥꯛꯄ ꯌꯥꯎꯒꯕꯣ ꯌꯣꯟꯕ ꯂꯥꯛꯇꯦꯕ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯧꯔꯣꯏꯕ ꯍꯥꯟꯅꯒꯤꯁꯦ ꯂꯩꯇꯦꯕ ꯁꯨꯝꯕ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝꯕꯗ ꯀꯦꯖꯤ 5 ꯄꯤꯕꯤꯌꯣ ꯀꯦꯖꯤ 10 ꯄꯤꯕꯤꯌꯣꯕ ꯑꯅꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯠꯂꯤꯗꯤ ꯂꯨꯄꯥ 500ꯒꯤ ꯍꯥꯟꯕꯗ ꯀꯦꯖꯤ 10ꯗꯣ ꯅꯠꯇꯗꯤ ꯌꯥꯗꯦꯕ ꯑꯆꯧꯕꯗꯣ ꯁꯤꯗ ꯀꯦꯖꯤ ꯂꯨꯄꯥ 200ꯒꯤꯗ ꯀꯦꯖꯤ 5ꯗꯨꯗ ꯌꯥꯏꯌꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯅ ꯀꯦꯖꯤ 2ꯒꯤ ꯁꯤ ꯀꯦꯖꯤ 2 ꯀꯦꯖꯤ 2ꯒꯤ 5ꯒꯤ ꯑꯍꯨꯝꯒꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯄꯤꯕꯤꯌꯣ ꯁꯤ ꯍꯥꯟꯈꯤꯕꯗ ꯑꯩꯈꯣꯏꯗꯗꯤ ꯁꯤ ꯀꯔꯤ ꯁꯤ ꯌꯥꯗꯦꯕ ꯁꯤ ꯍꯥꯟꯅ ꯄꯨꯊꯣꯛꯑꯣꯕ ꯍꯥꯟꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯊꯥꯕꯤꯌꯣꯕ ꯀꯔꯤꯗ ꯍꯥꯟꯒꯅꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯗꯦꯕ ꯆꯦꯔꯪ ꯂꯩꯕꯁꯦ ꯌꯥꯝꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯗꯦ ꯆꯦꯔꯪ ꯀꯩꯅꯣꯗ ꯇꯧꯕꯗ ꯂꯩꯕꯥꯛꯇ ꯂꯩꯕꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯂꯩꯍꯥꯎ ꯃꯥꯡꯉꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦꯕ ꯑꯗꯨꯝꯕꯁꯦ ꯄꯥꯝꯃꯦꯕ ꯑꯗꯨꯝ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯊꯤꯟꯕꯤꯌꯣꯕ ꯊꯥꯕꯤꯌꯣꯕ ꯁꯤ ꯀꯃꯥꯏꯅ ꯄꯨꯔ ꯌꯨꯝ ꯆꯠꯇꯣꯏꯅꯣ ꯁꯤꯗꯤ ꯈꯥꯎꯝꯗ ꯂꯩ ꯑꯦꯛꯁꯇ꯭ꯔꯥ ꯂꯝꯕꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯏꯃꯥꯁꯤꯡ ꯑꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯔꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯄꯦꯄꯔ ꯆꯦꯅ ꯁꯥꯕ ꯑꯗꯒꯤ ꯐꯤꯅ ꯁꯥꯕ ꯖꯨꯠꯅ ꯁꯥꯕ ꯑꯗꯨꯒꯨꯝꯂꯕ ꯕꯦꯒꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯦ ꯀꯔꯝꯇ ꯍꯪꯖꯒꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯄꯤꯔꯝꯕ ꯆꯦꯗꯣ ꯑꯣꯏꯗꯣꯏꯔꯥ ꯁꯤꯔꯣ ꯃꯥꯅꯦ ꯃꯥꯅꯦ ꯍꯣꯏ ꯁꯤꯖꯤꯟꯅꯔꯔꯣꯏ ꯌꯥꯗ꯭ꯔꯗꯤ ꯁꯤꯖꯤꯟꯅꯗ ꯇꯥꯔꯦꯗꯅ ꯍꯣꯏꯌꯦ ꯁꯤ ꯃꯣꯏ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯃꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯑꯃꯈꯛꯇꯪꯗꯨꯅ ꯌꯥꯗꯣꯏꯔꯣ ꯑꯃꯈꯛꯇ ꯌꯥꯗ ꯂꯩꯕ ꯇꯥꯔꯦꯗ ꯀꯩꯅꯣ ꯀꯥꯏꯗ ꯂꯩꯗꯣꯏꯕ ꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯀꯅꯤꯌꯦ ꯊꯣꯛꯂꯛꯀꯅꯤꯌꯦ ꯌꯣꯜꯂꯥꯛꯄꯗꯣ ꯑꯗꯨꯝꯕꯗꯤ ꯌꯣꯜꯂꯥꯛꯄ꯭ꯔꯕ ꯉꯁꯤꯒꯤꯗꯤ ꯂꯥꯛꯇꯦ ꯂꯥꯛꯇ꯭ꯔꯤꯕ ꯑꯝꯇ ꯑꯗꯨꯅ ꯇꯥꯡꯕꯅꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯂꯂꯣꯟꯕꯗ ꯄꯩꯁꯥꯁꯦ ꯇꯣꯡꯕ ꯌꯥꯝ ꯀꯟꯅ ꯇꯣꯡꯕ ꯑꯣꯏꯗꯕꯅꯤꯅ ꯆꯦꯔꯪ ꯂꯩꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯠꯀꯗꯧꯕꯗꯣ ꯈꯣꯠꯇꯧꯕꯗꯨꯒꯤ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯍꯣꯡꯕꯗꯣ ꯌꯦꯡꯉꯒ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯇꯦ ꯃꯣꯏ ꯄꯤꯔꯝꯕꯁꯤ ꯈꯛꯇꯅꯤ ꯊꯑꯣꯏꯅ ꯁꯤ ꯄꯨꯔꯒ ꯌꯣꯟꯕ ꯂꯥꯛꯄꯗꯤ ꯑꯝꯇ ꯎꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯔꯤ ꯁꯤꯁꯦ ꯑꯍꯣꯡꯕ ꯃꯃꯜ ꯑꯩꯈꯣꯏ ꯂꯩꯖꯔꯨꯕ ꯃꯃꯜꯗꯣ ꯑꯗꯨ ꯐꯪꯍꯟꯕꯤꯌꯣꯕ ꯁꯤꯁꯦ ꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯖꯔꯒꯦꯕ ꯂꯩꯇꯕꯅꯤꯅꯀꯣ ꯂꯨꯄꯥ 50 ꯆꯥꯝꯃ ꯂꯣ ꯂꯥꯛꯁꯤ ꯆꯥꯝꯃ ꯂꯧꯕꯗꯤ ꯀꯝ ꯇꯧꯅꯤ ꯑꯍꯣꯡꯕꯗꯨꯅ ꯑꯗꯨꯝ ꯐꯪꯍꯟꯕꯤꯌꯣꯕ ꯃꯣꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯝ ꯍꯦꯟꯖꯔꯣꯏꯑꯕ ꯅꯣꯡꯃꯗ ꯂꯧꯔꯤꯁꯤꯗꯤ ꯑꯃ ꯄꯤꯀꯦꯠꯇꯣ 50 ꯄꯤꯕ ꯄꯤꯀꯦꯠꯇꯣ 2ꯒꯨꯝꯕ ꯂꯧꯔꯒ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯣꯟꯅꯔꯛꯏꯅꯤ ꯑꯗꯣ ꯁꯤ ꯈꯤꯇꯪꯁꯤꯅꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯂꯧꯖꯒꯦꯕ ꯃꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯟꯖꯒꯦꯕ ꯈꯔꯗꯤ ꯈꯥꯎꯗ ꯍꯥꯞꯄꯤꯔꯛꯑꯣ ꯆꯦꯔꯪ ꯄꯤꯔꯛꯅꯨ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯑꯃꯅꯤ ꯈꯛꯇꯅꯤ ꯑꯌꯥꯝꯕꯅꯗꯤ ꯐꯗꯤꯒꯣꯝ ꯑꯃ ꯂꯩꯕꯩꯁꯨ ꯄꯣꯂꯤꯊꯤꯟ ꯍꯥꯞꯄꯣ ꯍꯥꯏ ꯇꯤꯜꯍꯧ ꯃꯅꯥꯁꯤꯃ ꯂꯩꯕꯩꯁꯨ ꯄꯣꯂꯤꯊꯤꯟ ꯑꯃ ꯍꯥꯞꯄꯣ ꯍꯥꯏ ꯑꯗꯨꯗꯤ ꯎꯄꯥꯏꯗ ꯂꯩꯇꯕ ꯌꯦꯟꯁꯥꯡ ꯍꯥꯟꯕꯗ ꯁꯤ ꯀꯤꯂꯣ ꯑꯃ ꯍꯥꯟꯕꯗ ꯍꯋꯥꯏ ꯍꯥꯟꯕꯗ ꯆꯟꯗꯦꯕ ꯍꯥꯏꯔꯦꯕꯀꯣ
ꯑꯩꯈꯣꯏ ꯁꯤ ꯁꯤꯖꯤꯟꯅꯖꯔꯒꯦꯕ ꯑꯗꯣ ꯃꯣꯏꯅ ꯁꯩꯁꯤꯗ ꯄꯣꯠꯁꯦ ꯀꯗꯥꯏꯗ ꯐꯪꯒꯦ ꯑꯗꯣ ꯁꯤꯒꯤ ꯌꯣꯟꯐꯝꯁꯨ ꯇꯥꯛꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗꯤ ꯄꯣꯠ ꯆꯥꯎ ꯉꯥꯛꯇꯅꯤ ꯆꯅꯤꯒꯤ ꯆꯍꯨꯝꯒꯤ ꯍꯥꯜꯂꯛꯄꯗꯗꯤ ꯔꯝꯕꯣ ꯆꯦꯈꯥꯎꯁꯦ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯕꯣꯔꯥ ꯑꯣꯏꯔꯣ ꯔꯝꯕꯣ ꯑꯣꯏꯔꯣ ꯑꯗꯣ ꯁꯤꯒꯤ ꯃꯆꯥꯁꯤꯗꯗꯤ ꯀꯔꯝ ꯍꯥꯏꯅ ꯍꯥꯟꯅꯤ ꯑꯆꯧꯕꯁꯨ ꯄꯨꯊꯣꯛꯏ ꯄꯨꯊꯣꯛꯇꯦ ꯑꯝꯇ ꯍꯥꯏꯔꯝꯗꯦ ꯂꯥꯛꯏꯕꯁꯤꯡꯗꯨꯁꯨ ꯁꯧꯗ ꯇꯥꯛꯑꯝꯗꯦꯕ sida moni sini yaw ya sida yom pham ta ke ha Masih pot si kamai tauge sidagi chaw khat pa de sida ha pa cha loi da bani na pu da problem moi do re adu gidang chaw ba quality adi size gi matung ina yum dagi khaw gum ba puraga pot lai ba la ko pati kamai tau ya chalaktra khanda upai do means to thirak pa da ju pi e haijari ba ya lai ji bi ha acha bu pu tho haninge ba mayam na ngangnari ji ne ai tare adi marang kaina phangdrim na to si matang ta hajar ke ngasi si drive chali ba si mayam da awareness oina chali ba si Manipur Pollution Control Board Environment and Climate Change mahut Imphal Municipal Corporation IMC Kanglaipak Cluster 11 Federation Thamalkhong amadi City Police hari ba sing asi khusham naraga uripok gi hawra ngasi je khalmai ma kai thi gi akoi ba pofam famli ba pot yoli ba imai ben sing amadi laiba lali ba myoi sing da awareness hai di wakhal tan bai ta single use plastic sing asi na sijina ba matam da manghali ba amadi akoi gi akoi ba da oirakli ba phim sing adu khangmina ba ta na ta na akoi gi phi na sa ba che na sa ba jut na sa ba dong la ba khaw sing adu sijina ra si hai ba wakhalon adu chandok bagi thabak nai tare aduna hana yolami ba sijinaram ba single use plastic sing adu lokhat laga makhona che na sa ba adum la ba akoi gi afa bai tare environment afaba oigataba khaw sing adu mu khaga pirammaga awareness oina tawraga chatkhibagi phibam ni masimak paikhalai ba thabak sema yamna afaba thabak ni aduga hoi sili lang ba singi market gi jo hairam li ba si hana hekta penalty pi bagi wafam laite mayam chana wakhal taminram matam da hari ba makoi pandamadi phangani haibani aduna masigi thabak su yam kanna hari ba imphal mayon khangna tana tonga tonga ba mafam sing da paikhali haiba wafam sing adu phongdoknarakli single use plastic thing bagi drive ni mass awareness drive ni ngasi akoina ngasi cover tori ba si uripok tagi hauraga imphal ima market bauni ko ngasile tori ba si akoi vendor sina tori ba aina yadaba single use plastic sing ase masi lokhalaga aina yaba item sing ko biodegradable plastic carry bags natragana PHC na saba khaw ko natraga phi na saba khaw si mayam si yen thoga lep ne yen thoga makoi awareness pi bani akoina drive si chathari si kari no haibada yam thurubi manungda akoina masi mayam si loina phagalagani vendor sing dagi vendor sing phagat ba matamda makoi da khangde khote alternative kaino haibado moina hairakana baina akoina hana awareness se phajana mangjong na makoi da gyan tanaba tawjaba awareness amani da to hujik se phom phami ma phongdok kadai tara supply tawri ba singi mai kai dagi di hari ba single use plastic da tabado pirak te yolati na haibado kari kari sigi khudung cha da baje masi akoina so haijara bani hayende gadi masi poro haide masi marang kaina dum phange ba ko phangdra kan de khana ba hauja gadi marang kaina phange ba pore se season bi da aina ya da poche sum season ri ba se masi lok topiro ma mai ge hawker sing supply sing la pura ba matam da so madu lobi ra no matang da sina da loro na akoina so masi ge awareness kan jo bijari akoi ke so matmi na ga wat pane ko matam su lai tabni sum ausi sinja mai de tawgre anro bakin de tawgre khorai lamlong de tawgre ko ado makha sum ta chata jage bender sing ji lupa sani sani phai lo hai bani ko ado si yamna so na habit chel loi gram ni ko makoi na hana gyan dan bam sange ba karam karam be sina ba yage do madu loi ra kan ko so hayeng de masi drive ji thawjare gen khale ai de fine penalty over drive se the myam pura su yoli bam de lai bala le myam pura su thagat padi phongdoli adu bu tawda bu sidai da khara haida haurakpa oibani na khara khudong cha da khara mayoneri imaivel singi market gi po yoli ba singi market gi hadi basi mokone yoli je kg ama khak chanba khaw durate hana single use plastic ka torba ahum chamba manga chamba tara chamba khaw cho bai tare po cho ba arum malai rakpa matam da sina ba maram na hari mokona pirami ba khaw ji ma khaw dum tu yeng jage ji piram bodo kilo sakba oh Saman hai ko jik pyramid si kg ama gi polam khak changada hai tare adum pyramid aduna kg achobagi ju marang kaina phangdaba kana tan madu thokpra thoktabra hai ba khangdi hai baduni natrai ma ko thokti hai baduni khangdi hai baduni aduga la iba wafam di hari ba hana gi single use plastic hai tare jik thinga iba plastic tu di kaithian jingda marang kaina hai tare supplier sing na yon ba la hai tare adu laina raga yothok yonjin tawba sijina bani adu hari ba fina saba chira saba jut na saba adum laba khaw singa jidi amu fo yon ba lak de habran troi ma amu fo yon ba lak jai tare kg achobo du la ran kg amam cham ji bo amu yon ba lak jai tare maram aduna matok karam na hari ba
ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪꯗꯨꯁꯨ ꯑꯃ ꯊꯣꯛꯂꯛꯇꯕꯗꯤ ꯅꯠꯇꯦ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯣꯏꯅ ꯑꯐꯕ ꯑꯗꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯅꯤꯃꯛ ꯂꯩꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯁꯔꯁꯦ ꯍꯥꯏꯇꯥꯔꯦ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯁꯤꯡ ꯑꯗꯨꯗꯁꯨ ꯄꯤꯕꯗꯨꯃꯛꯇꯤ ꯃꯊꯧ ꯇꯥꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯌꯣꯟꯕ ꯂꯥꯛꯑꯒ ꯏꯃꯥ ꯏꯕꯦꯟꯅ ꯂꯩꯍꯧꯔꯒ ꯄꯣꯠ ꯂꯩꯕ ꯂꯥꯛꯏꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯄꯤꯕꯅꯤ ꯄꯣꯠ ꯌꯣꯟꯕ ꯂꯩꯕ ꯂꯥꯛꯏꯕꯁꯤꯡꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛ ꯄꯣꯠ ꯑꯆꯧꯕ ꯂꯩꯈꯤꯕ ꯃꯇꯝꯗ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯤ ꯐꯤꯗ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯦꯡꯒꯥꯎ ꯁꯥꯔꯒ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯤꯒꯨꯝꯕꯗ ꯀꯨꯞꯄꯒ ꯑꯣꯏꯅ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯒ ꯃꯌꯨꯝꯗ ꯄꯨꯈꯤꯕꯒꯤ ꯄꯦꯟꯅꯗꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯑꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯅꯥꯀꯟ ꯑꯅꯤꯃꯛꯁꯤ ꯌꯦꯡꯉꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛ ꯐꯪꯍꯟꯕꯒꯨꯝꯅ ꯍꯥꯏꯔꯤꯕ ꯆꯦꯅ ꯁꯥꯕ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯈꯥꯎ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕꯁꯤꯁꯨ ꯍꯣꯠꯅꯕꯗꯨꯗꯤ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯍꯨꯠꯇ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯈꯥꯎꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯪꯅꯕꯅ ꯉꯁꯤ ꯌꯦꯟꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯂꯕ ꯈꯥꯎꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤꯗꯩꯗ ꯑꯗꯨꯃꯛ ꯑꯗꯨꯝ ꯊꯥꯔꯤ 100% ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯁꯔꯇꯤꯐꯥꯏꯠ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯥꯔꯛꯄ ꯈꯣꯠꯂꯛꯄ ꯂꯣꯏ ꯊꯥꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯁꯤꯒꯤ ꯈꯥꯎ ꯑꯁꯪꯕꯁꯤꯗꯁꯨ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑꯦ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯑꯗꯨꯒ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛꯁꯤ ꯊꯤꯡꯉꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯤꯁꯤ 2022ꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯡꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯥꯔꯒ ꯆꯦꯖꯥꯏꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯗ꯭ꯔꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦꯋꯥꯔꯅꯦꯁ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯦꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤ ꯑꯁꯤꯒꯤ ꯈꯥꯎꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯑꯣꯏꯕ ꯈꯥꯎꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯁꯣꯛꯍꯟꯗꯕ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯝ ꯂꯩꯍꯥꯎ ꯑꯣꯟꯈꯤꯗꯕ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯨꯞꯁꯤꯟꯈꯤꯒꯗꯧꯕ ꯑꯗꯨꯝꯕ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯑꯣꯏꯕ ꯈꯥꯎꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯐꯣꯡꯗꯣꯛꯏꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯈꯥꯎ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕꯁꯤꯁꯨ ꯍꯣꯠꯅꯕꯗꯨꯗꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯔꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ